ब्रिटिश की मायोक्ता मणिपुर कन्ननब थौना फना लान थेंगनरुबगीदमक थौरी यान्दुना हाटखिबा थौबसिंग निंगसिंग थौरम मपुंग फाना पांगथोखरे बीजेपी ने लुचिंग गवर्नमेंट के अमत ngairaba wakhallol मणिपुर की ngamkhai ngakpa amasung apunbagi saktam kanbani haina चीफ मिनिस्टर ने फोंदोखरे अमसुंग मणिपुर के अपुनबगी सक्तम दा कहलकपा याबा अमसुंग शिंगनरकपा खुदिंगमक थेंगनबा हंदक फोंगदल बखनबा असेंबली सेशन असिदा वारेप लौगनी हाइना ओपोजिशन लीडर ओ इबोबिना हाइख्रे करमजरी एसटीवी पाउ मिडिंग ताबिरबा सिंह तराम नोकचेरी हजि पाउ सनोन पिजरी इंग्लिश चनीपान मौद्रामाथोइदा मणिपुर की निंग तंबा गांगनबगीदमक ब्रिटिश की मायोक्ता थौना फना लान थेंगनरुबगीदमक ब्रिटिश न फारगा थौरी यान्दुना हाटखिबा बीर टिकेंद्रजीत अमदी थंगा जनरल निंगशिंगदुना थौबसिंग निंगशिंग नुमित मणिपुर की मनुंग अमदी मपान लम कयादा स्टेट गवर्नमेंट पॉलिटिकल पार्टी अमदी लनाई लुप कयाना सिंधुना पांगथोकनरे मपुंग ओइबा थौरम स्टेट गवर्नमेंट ने सिंधुना हिचम याचम पाट अमदी थंगाल जनरल थोखिबगी खुबमदा पांगथोखे अयोकी पुंग निपाल ताबा मतमदा चीफ मिनिस्टर न लुचिंगदुना हिचम याचम पाट लेबा बीर टिकेंद्रजीत की निंगसिंग खुबमदा हाइकट लेकत तमखे हाइकट लेकत तमखिबदुदा काउंसिल ऑफ मिनिस्टर्स एमपी एमएलए पैरामिलिट्री फोर्स सिविल अमदी पुलिस की मकोक थोंबा ऑफिशियल कयासो सरुक्याखे लेखिद्रबगी इमुंग मनुंगी मियोय सिंगसु सरुक्याबगा लोइनना सीएसओ लुचिंगबा लुचिंगबी कयासो सरुक्याखे मणिपुर राइफल्स की कॉन्टिंजेंट अमन लास्ट पोस्ट रिवर्स आर्म सल्यूट अमदी गन सल्यूट पीदुने काय खुमनबा उतखे थौरम अदु लोइरबा मतुंगदा पैलेस कंपाउंड लेबा थंगाल जनरल की मोंगफमदा चप मानना इकाय खुमनबा उतखे थौरमसी बीजेपी मणिपुर प्रदेश न सुसिंदुना पार्टी सिगे नीत्याय पाट चुथेक्ट लेबा ऑफिस तसु पांगथोखी थौरमदुदा पार्टी की प्रेसिडेंट के चेट्स भवानंदा चीफ मिनिस्टर एन बिरेन मिनिस्टर्स एमएलए मदी पार्टी की मरोइबा थौमी क्याना सरुक्याखी चीफ मिनिस्टर नथौबसिंग निंगशिंग नुमित लाकपदा हेन मरु ओइरिबा से मखोइना मरैबाकी दमक तौरंबा मदी पामजरंबा थबकसिंग ngasiगी मिरोलना पांगथोकपा दुने पॉलिटिक्स तौबा हाइबसी प्रजासिंग नुंगाइनबा मदी अपुनबगी सक्तम सागतपा दुने बीजेपी न मियामगा नकनना चटमिनबदा नतना मियामना पामनबा हेनगलकपदा पॉलिटिकल पार्टी खरा को चेन चेनबा हौबदा नतना अवु अवु चिकपगी फिबमदा लाकले गवर्नमेंट असिगे अमत ngairba wakhal apunbagi saktam ngakpa madi ngamkhai kanbane manipur gi apunbagi saktam kanana shu thugaiba ngamloi hauji kangbu kharana manipur gi ngamkhai da signa rakle hariba si imung manungi oiba wafamni mati manau singi marakta su tongan tongan badabi tanba gumbane manipur kanana bahona bada chingi luchingba sing saru kya khiba leirabasu mabangi government sing na makhoi bu khangbiram khide anoba government asida manipur gi damak kathok khiba chirai naga gi mingda siza hospital dagi langol tabal lambi mahaki mingda thonkhre जेनिम्स लंबी पुखरम कजाओगे मिंग थोंदुना मापोय काय खुमनख्रे ओपोजिशन दे लेरगा लेबाक हेन निंगबा सारकपा से प्रजासिंग न खंगबा वाफमने मियोय खरा खकना प्रजासिंग लोइना हुमदुना पुबा यारोय हाइखे कोई कैसु नोंनांगै लेते म्यांमार गवर्नमेंट दा सोयना मदुगी हाइनरगा खरा हेंटो इंजिन तौरिबो सोयदना सबसाइड तौरकने हाइबे थाजबले बीजेपी गवर्नमेंट गे मतंगाइबा पोट अखोगी वाखलोन इपा इपुसिंग थमंबा दुगुंबा ngamkhai adugma manipur gi amatto oiba oneness singdom punba saktam adu nga ga thambadu ni BJP ge khoi gi commitment aduga BJP led government gi commitment aduga khoi gi karikata punama ki commitment khoi di thabang na tawe chin na ngang de pangang khoi manipur gi apun bani haiba se thabak oina ulle khoi sigi government se all the time khoi praja ga punna chalaga thabak tawe hana pungtha thar ga leiramba swai da secretary swai da laiba nga amba adugi sasan du nate khoi BJP no se ngai sidi a grassroots far flang yong ne challa kan khoi laiba nga pani haiba se thabak no ulle se ne
Rajya Sabha ki MP su oiriba President KH Bhavanandana mipum khudingmak mama laibak nungsiba ngaktani nungsibagi chang khenabagi wa khaktani positive oina mama laibak nungsibana laibak ta kanaba hengani patriotism habase confront tawba matamda thokani laibak ki hana haiba wakhalol asina mang tharabadi khenaba sing hantahanba ngamgani BJP ki oina chahi amada sungsoi soidana pangthokadaba program singi manungda ngasi pangthokliba thoram asisu amani chaliba tha ama ani asida state asida thokliba thokdok wathok sing thokhaningba miyoi sing leiduna thokpani BJP Manipur Pradesh na kaidongaida Manipur mangnaba phirep lauroi haiki adu kariguma matam le bang siba haira kandadi akoi intangible lo ko no on bangamdaba adu podo mun siraba matam dadi masi aruba mala adu kai marungi no di khangdaba le baki mun sibagi marunda panda ta da be thamoi de to ro haw adu Manipur haraga satta ise karino aina Manipur sin sidri se kari adu masi historical background ngasi tawri ba thoram pangto iba thoram suguma mayam jina punjal laga koi Manipur ki sakta mama abhi ki petrol singda abhi ki thona le ba lam jingna tor mathuk mayam dun sing ganda abhi mayam ju punjal laga da madu semi madu patriotism ka Amarom danga sigi thauram adu yauna bagi tamak lakhiba paumi singda security ge akanba checksing thaurang na apan ba pi bada natana paumi singa police ka umkhatna ba thokre head post office mamangi traffic island da duty taraba traffic inspector amana ISTV news ki hicham yacham pata paulo na bachat pa team ama paumi ni haina masana masabu sak takchara ba fawbada ningti na khamlaga haidi haibagi tamak khut tharake tokre thokdok adugi matang da ISTV news ki makai degi chief minister da khangan baga loinana hojik police ka press ka lainaba mari sokchi lagli basi kari khanbage haina hangkiba wahangi pakhum da chief minister na ngasi gi oiba thokdok adu mahaki makai degi yengshingi haina khumlamki Manipur ki apunbagi saktam da kahilakpa yaba masung singnarakpa khudimak thengnanaba handak phamgadoriba akhanaba assembly session asida warep logani haina opposition leader O Ibubina ngasi chamaga kuntaret shuba athauba singi ningsing thauramda paumi singda phongtokre Manipur Pradesh Congress Committee na sinduna Congress Bhavan da pangthokiba thauram aduda Bir Tikendrajit amadi Thangal General ki mafam da kai khumna bodke thauram aduda party ki president Tien Haukip hanagi deputy minister Gai Khangam Congress MLA Singh hanagi MLA Oiramba Singh amadi MPCC ki thaupuba kayasu sarukya ki opposition leader Okram Ibobina makhatana haikibada ngasi oirakliba tangkak asida matam adugi ipa ipu singbu ningsing bagaloinana makogi firep amasong wakhalol adu nauhaunana ningsing batangai fade numida sidagi hauna akoigi apunbagi saktam ngakminana ba hotnabagi matam oire lamdam masida khundaminari ba kanglop singi masagi oba tongan ba history lairi bani naga singi solution purakpagi thabak Nagaland da tawbada ayat pakarisu leite kanglop punna khundari ba Manipur da kahilakna ba hotnaraklabade Congress party ki firep lengdana lai haike Nagaland da dum tawbiu aduga Manipur gi lamdadi akoi inchi ma sokna na ba tawrokpada Nagaland oiba yai or India government oiba yai amadu akoidi su ya bangamoi hujikidana tan matung da su karkataba wafam da akoidi ya bangamoi haiduna akoi Congress party gi di hanadagi hona firep adum yamna clear oina adum leijari topa akoi Manipur da moina claim torok targadi adu madu da akoi ya ba su ngamoi tang 13 ta special session ama kauri se sida so akoi ruling haiba opposition haiba laidana Manipur ki apunbagi dangta da koi lauba yaba koi warep laugani maduda thengnaba yaba bharat sarkar khangde any yumlo naba khangde akoi yamna nungsinana sana sinana leiminaba pami akoi yumlo naba state singdagi lam inchim hoko pamjade aduna akoi romda su khut thingjanbirakanu sineba akoi na thamjaribse Manipur People's Party na susendana thoba singi ningsing thauram party sigi office te pangthokre party ki president oinam Jugindro na luchingduna thoba singi mafam da lai sukatune kai khumna bodke president O Jugindro na thoba singi ningsing numit asi MPP na lengak session pairing aida Manipur da han boina state ki thakta pangthoktuna Manipur gi gazette chanduna state function oibada natana state holiday oikibani haike Chief Minister Alimuddin Amadi Ozayamana Paro Matunda Aigi Imaleba Kidamukta Ai Ramdam Manipur Kidamukta Asagi Tawaina Ponta Oikraba Han Singdo Maduna Madugi
मोंफमदा लेसु खर कचगे हाइबेसिदे यादबसे मसी अखोई सब चाना अखोइना भारत सरकार की होम मिनिस्टर अमसुंग चे थालिबसे मसी अखोइ सिंगनरी लोना अखोइ मसी तोगदबा यादे हाइदना हारिबा हल अनिसे मसीना फंक्शन मफमदा लागा फंक्शन अदु पांगथोए लोना फंक्शन पांगथोपे लोइबगा ngasi mak state holiday oribase smaina numin adurigi houna manipur state ki oina function pangthoe loina suti hu ngasi digi houna manipur gi 13 august se masi state function oina lokthokibani अथौबसिंगी निंगसिंग थौरम नॉर्थ ईस्ट इंडिया डेवलपमेंट पार्टी न सुसिंदुना पार्टी सिगी तेरा सापम लेरक्त लेबा ऑफिस त पांगथोखरे थौरम अदुदा हानगी एमएलए दोखोमांग खोंगसाइना लुचिंगदुना अथौबसिंगी मफमदा लेसु कतुने काइखुमदा बोदखे लमदम मशिगी अपुनबगी सक्तम ngakतुना थमननबा एखोइ अमतोइना लेमिनबा मथौ तारे हाइखे for father ahum na thona phana kathok charamba moigi thawai se ngasi chahi ama hinna si phawda मोगी थौना से ngasi लेबाक सिदा हिंगमिन जरी सुमाय तौदुना मणिपुर मचा सिंग ने खोइना यूनिटी हाइबसे खोइ सागत्रदि खोइ हिंबंगमोय मरमदि फॉरेनर आदगी अतोप मिजाम सिला बनिना खोइ फुरुपिखरबा स्टेट असिगी मी 28 लाख सु कया फानिंग चेक तौदब सिंग सिना मानबा यूनिटी हाइबसे जामना दरकार ले अथौबसिंगी निंगशिंग नुमित असि मुटा मुशुमुसु मुशाना सिंदुना मणिपुर यूनिवर्सिटी टीचर्स एसोसिएशन के होल्ड पांगथोखरे थौरमदुदा मुटा के प्रेसिडेंट आई टोम्बा मुसा के प्रेसिडेंट सोराम जीवन कुमार मुसु के प्रेसिडेंट एम दयामन्याउन ओजा अमदी महिरो क्याना सरोक्या के मुसा के प्रेसिडेंट जीवन कुमार ना मणिपुर यूनिवर्सिटी न चंगसिलिबा खोंजंग असिदा अथौबसिंगी थौना लिंजन अदु पिनबिरंबा ओइरशनु हाइखे माई कोलसी कन्ननबगी अदुम निंग तमना थवाई कटखरबा सीबगी पामु लेत्रबा थौरी कोंगोई फांसी होई हुक्तुना निंग तमंगा नुगी नौता नोकना नौना थवाई थाखरबा इपा इपुसिंगी अदुम थौना लिंजेल अदुग लोइना खोइसु माई कोलसीगी निंग तंबा पुजरके माई कोलसीदा लैसात तमलिबा माइरोई सिंगी थौना लिंजन पिबिदुना मटिंग थोकबा खुनाय अमो हनबगी पांडम अदुग लोइना अदुम इपा इपुसिंगी मफम अदु थौंगी जबग लोइना अखोइ अदुग पांडम ममग लोइना अखोइ ngasi अथौबसिंगी नुमित असि अखोइ पांगथोकसबन District Administration Thobal na Sothobasing Ningsing Thoram Thobal DC Complex to Labor Counting Hold the Pangthokre. Thoramadu Thobal Deputy Commissioner Haubam Rosita na Luchindana Thobasing Mafam da Lay Sukatanikai Kumnabutki. Thoramadu Thobal SPS Gautam Adaksha Hasina Begum. Thobal ADM El Radha Kantana Maroba Musing in a Sarugyake. DC Rosita Nangasigi Mirolna Jad Bijadama di Dharmagi Kenabati dana Ipai Pusing a Tambiram Balamdamashi Punanga Nana Bahotna Minashi Haike. Mazaba hari day makra ka thamza kachaduna koi punamakna kai punaba putpa kaloina na koi gi ithongdang longna na ba lawungna na koi wasap punna lawina si koi gi lebak asigi dama thawai thaduna koi gi ipai pusing duna koi gi dama yena thambiram liba koi gi lebak asibo koi na si chanana leiduna amadi koi gi du na plus amasung discipline wangam sangang maintain tawduna afaba kunai ama chawkhatpa lamlomda khoi langna ba sukhatna minasi Maite Council More All Community Development Organization More Nupi Khunai Chawkhat Lamjing Loop More amasung Khan Nongpok Apunba Nupi Loop More na punna sinduna ima kondong lairembi haraubungda athobasing ningsing thauram pangthokre thauramadu More de Lady Bahalamal ima ibelama di Eastern Science School More gi mahirui singsu sarukyakhi Kakching District ki Manung Chanba Wangu Laifam Chitek Lekai New Bazaar da Su Athobasing Ningsing Thauram Pangthokre Thauramadu Wangu Gram Panchayat ki Pradhan El Sarat Yauna Miyoy Kyana Sarukyake Athobasing Mafam da Lai Shukatune Kai Khumnabutki Numidashi ki Mari Lainana Marathon Race Amasu Pangthokhi Makok Mathang Tarabasingda Manamatum Yanthokre Paugi Marak Thatna Timba Brekama Enjoy the tastiest bread in town, manufactured with the highest quality in the most hygienic bakery in Manipur. White bread from Likla Bakery, now Manipur's favorite bakery. Changi labor solak padagi producing attaba, hakchang choktarba, tumma chaba yaraktaba, khong hama nungayaktaba singidamat, amatta nayaba upaidi, Jolib syrup, amaso Jolib capsule wo changin snabyo.
Goods and Services Tax GST da register tawiraba taxpayer khuding makna matam chana GSTR 3B monthly return file tawiyu July thagi GSTR 3B return file tawbagi aroiba numiti lakiba August gitang kundani sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu Kanganjariba Department of Taxes Government of Manipur. Why try hard? Blue Sand London by Design store now open at NGS Building number 78 Changangai Airport Road, Imphal. Contact number 7085916280. Breaking matunda taram nok chiri hizma khataba pau. Wangkai Ayang Pali Petroleum Outlet among si Consumer Affairs for the Public Distribution Minister Karam Shyamna Wangkai Thangjum Lairekta hangdokri Thoromaduda Yaskul Kendrige MLA Satyabrata Proprietor B Naubi Sharma Madi IMC ke Corporator L Tombi Devina Maroiba Mioy Singona Sarukyaki Minister Karam Shyamna Isana Pairiba Sinfam Adu Thongdang Khangna Thabak Taurabadi Atinba Matamgi Manungda Awanba Purakpa ngamgani Petroleum ki products sing marang kaina fanganaba Manipur Lengakna IOC da Khangan Khre Hairi Melisi mayamna adi mayamama pungang nangna go pungsak sangna bana tongamani akui responsibility hai go pot se akui chap chan lawni lawsu lawri koi problem ama tholak boda khodak te immediately eta solve to go ngamda bodona tongamba mani any matter abadi MU gi watho oire adagi somda NSN IM gi talk oire adi akui lobhum do go dai to se lawraga adi madogi Prajagi Santi Tamnanaba Nuainaba Honaba se Hui Sakari Matoni and the government Namasida Kaisulate and Asulate Magi party level the Magi Angam level at the central government the pressure period at the Tawasi Panto Nanaba only at the Pumlen Pata Sangagi Leifam Sem Nanaba Manipur Sarkana Paikali Batabak Asibu Yaning the Bafongdok to Nangarang Numidan Kapching District Manung Chan by Hyanglam Kendragi Topaching Bazagi Akoibada Lamdam Adongi Miyamna Mairagi Kongchama Chatkre Saruk Yakibi Nupiamana Fongdorapada Pumlen Patke Koibada Kundari Bamio Sing Pat Asida Saidangduna Hingbane Manipur Sarkana Laurak Liba Firebasi Handok Piu Haike Sana hingbana phabra mina mangan bana phabra mi hingalaga sagina mafam sana kabulam jaw nation park pu achauba pa oina sengpat piraga hingna ba thambiyo aikoi mioi ba khoi bu kanbiyo haiba wafam achi manipur sarkar gi maikaida hanna akoina apin tawjeri Indian Constitution ki Article 371 Clause A Natraga Masiga Manaba Act Semduna Manipur da Chatna Hanba Yaroi Fibam Amatada Indiana Manipur ga Punbagi Shaktam Tugaiba Yaroi Haina Kakching Kaithil da Laiba Nawan Lai Lampak Tangarang Wakat Mi Fam Kre Joint Non-Government Voluntary Organization Kakching Amadi All Kakching Students Union Punna Sinduna Changsan Kiba Kongjang Aduda Kakching Kendrigi MLA Yengkom Surchandra UCM gi President Sunil Karam United People's Administrative Council Amadi Ate Lukayagi Luchingba Singsu Sarukyake Joint Non-Government Voluntary Organization ki President KHH Birenna India government na Kanglup Kharagi Yenglaga Atopa Kanglup Takai Daba Tabak Tawigano Manipur Kundari Bachingmi Tami Ichilinau Singda Fatanung da Tokan Bayaba Tawong Chatharoi se Aikoi Nungshi Chanana Lemina se Haike MLA Y Surchandra Manipur na India da Tinkiba se Manipur Thugai Biu Haina Tinkiba Nate Manipur gi Yaifana ba Tinkibani Tungda Kairakpa Yaba Madi Hausi Kairakpa Yaba Su Karimata Tawigano Haiba Wafam Prime Minister da Takshin Balaire Haike Narangi Wakat Mifam Pamlingai Manungda Kakching Kaitheda Laiba Dukan Sing Thonglo Nake Potfam Pambi Ima Ibel Sing Potfam Pamnakide ISTV gi channel Punnamak data entry Tobana Maram Oiduna Ngasi Ayok Pung Taramathoidagi Miyamna Thauram Yengbada Khudong Chadaba Khara Mayok Nagani Masigi Damak Network Asigi Thauram Yengbiriba Shingna Waro Bidanaba Network Asigi Maikai Ningsingjari Hauzera Badamoro Bapao Amukahna British ki Mayukta Manipur Kanana Bathona Fana Lan Thengnarubagi Damak Thauri Yandun Hatki Bathoba Singning Sing Thauram Mapum Fana Pangthokre BJP ni Luchingba government ki amata ngai ba wakalon Manipur gi ngamkai ngak pa masong apun bagi saktam kan bani haina Chief Minister na phungdokre amasong Manipur gi apun bagi saktam da kahelak pa yaba masong singnarak pa khudimak thengnana ba handak phanggodori ba khanna ba assembly session asida warep logani haina opposition leader o ibobina haikre
Hajifau bugi na ISTV na pijaba pau matanga shada lesenjare. Mejeng tabiri basing bomukan na khurumjari.